खुरुमजरी ISTV की पाउमियंग ताबिरब पुनः पुतराम नौचरी ngasiगी maruoy pauda lawmi singdadi sanadagi isimne hena maruoy haina opposition leader I Ibohalbina assembly da phongtokre pau satongna ubizari lawmi singdadi sanadagi isimne hena maruoy haina opposition leader I Ibohalbina assembly da phongtokre wafam asi ngasi lupa crore chawwa supna mari lakh marfudara nipan henbagi department marigi demand for grant puthokna khanabada mahangna phongtokhibani department sing aduna cooperation agriculture social welfare amasung relief and disaster management gini cooperation gi lupa crore taraga taruk lakh kunga mathoi henbagi budget puthokpada department asida register tawba cooperative society singi registration mong marin tadre haiduna thongju kendra gi MLA TS Bisorjina cut motion puthokhi agriculture gi lupa crore chani sumna ama lakh marfuga nipan henbagi budget puthokpada MLA L Ibomcha Dr I Ibohalbi TS Bisorjit amadi Samuel Raisomna Manipur da cold storage fail oibana mana masing kaya manghalle lo ubayaba lamsing kannaba lo semdabana kanba ngamdre agriculture gi pothok henkal hanbangamde amadi singda agriculture sector da sale hena thada naba honaba fail oire haibana singba wafam da cut motion puthoki L Ibom sana soil testing facility amasung laboratory fail oire lomi singda awareness nithina piba ngamdre haiba wafam da token cut puthoki social welfare department gi lupa crore chani humbudra manga lakh homphuma pan henbagi budget puthokpada MLA Ibohalbi Bisorji Samkumar Samuel Raisom amadi P Brojena cut motion puthokpaga loinana MLA Ibom sana token cut puthoktuna khanabada saruyakhi relief and disaster management gi lupa crore taraga mathoi lakh taraga taret henbagi budget MLA Samuel Raisomna policy cut puthokhi wahong pahongi matangda Manipur da footbridge sanaba thorang leibra haina MLA TS Bisorjina hangkiba wahangi pakhumda transport ki incharge su puriba minister Ratan Kumar na hogjumaki oina leitri haba pakhum pikhi Bisorjina makhata na Kaishampa GM Hall mamang amadi BT road ki flyover bridge pakhongna chingbada miyamna sorok lanthok lansin tawbada chawna khudong chada mayong na hanbada natana toina accident thokpadagi misi mina yauriba asi ko hannaba thabak paikhat piu haina minister gi pungning chinchinki Minister Ratan Kumar na footbridge ki wafam asi metro city singda ningthina tawnadre subway natraga atopa lambi lanthokpa yaba upai sing thina bo honagani haibigi thajo pikhi MLA S Birana sangai masing kaya leibage amadi hingnaba kari thabak paikhatlabage amasung tourist sing laklaga sangai yangba phangnaba kari thorang paikhatlabage haina hangkiba wahangi pakhumda Forest and Environment Minister TS Devendra na sahi asigi March ta masing thibada sangai masing asi chani supna mari leire sangai hingnabagi damak thabak thoram kaya paikhatli amadi tourist sing na yengnabagi damak ta watch tower taret leire haba pakhum pikhi S Birana kaibul lamjawda kai ama leiramgani haibigi thajaba lei masidagi ngakthoknaba thorang leibra haina makhata na hangbada Minister Devendra na official sing thaduna yengsilhange haba pakhum pikhi wahang pakhum aduna saruk yakhiba MLA Dr Ibohalbina mahaki kendragi ngaikhong kendragi area da asongba monsang amada sangai leire haibagi pau ngami sina tambadagi tare masi yengsinhanaba official thabiyu haibada Minister Devendra na athuba matamda tharagani haiba pakhum pikhi All Tribal Student Union Manipur gi English ngani tarago humdoi taraga manga fawagi thabak punana ba inboy setobu president amadi maranghang Newmai bu general secretary oina khankhre haina ansungi election commission gi returning officer na thadorokpa cherola mana khangalakli marakthana aten break ama lawjari Lawmi singmi apunba luk Manipur na landam asida law unaba lam manghanba thingu haiba wafam da ngasi Kaishampa Lairembi community hall da wakan mifam sathakre wakan mifam aduda ithai ikhong ningthina semu lawfam manghanba kallu haiba wafam kaya plek kasing da iki wakan mifam adugi tungda saruk yakhiba singna assembly tamna rally ama chatpa horakpada Kaishampa machinda police personnel singna thingduna changan khidre tungda lawshan gi myoi ahumna sabam mihut kangbu amana chief minister memorandum pisin budget ba haiba wafam da yanaki lokshan gi president Sham Kumar na phongtorak pada sarkar na chakot thorangi lamda lofam kaya manghanduna lamdam asi chinjak tam mipal tanghan gadawre haiki agriculture department na ho ton la ahum lising humra tare dipan hoyena paraga so ekoi saba phangre masi tongan phangbe session chat aduna
ꯑꯩꯈꯣꯏ ꯋꯥꯠꯂꯤ ꯄꯣꯠꯊꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯦ ꯑꯗꯨꯅ ꯂꯧꯁꯨ ꯊꯥꯡꯁꯤꯅ ꯆꯍꯤ ꯈꯔꯁꯤꯗ ꯈꯪꯄꯤꯛ ꯄꯤꯛꯁꯜꯂꯛꯄ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯁꯦ ꯂꯧꯕꯨꯛꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯛ ꯑꯃꯈꯛ ꯄꯥꯁ ꯇꯧꯕꯤꯌꯨ ꯑꯦꯛ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯉꯁꯤ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯏ Tribal Development Department na tribal singi educational scholarship matam sana thadok tabadagi tribal mahiroi kaya mahai tambada khudong chadaba mayoknare Hiramasida ngasi DM College of Arts and Commerce Tribal Student Union na sinduna Manipur Press Club ta paugi bifama pangthokre Union gi luchingba ISM Anchungna tribal singi yaifana ba tawnaba leiriba Tribal Development Department asina mathau tawdabadagi mahairoi sing awaba mayokna bani department asigi mathakta mari leinaba singna miyeng changbiu haiki Union gi Alex Thangjangpuna tribal mahairoi singi phangpham thokpa scholarship athu matamda phangandrabadi civil society organization kayaga khusamnaduna khongjang kaya sangsilagani haiki Akoi tribals as a tribal we are most of the tribal students are poor students from a poor family. We totally depends on this scholarship for admission. Ojik the admission tawang ngam tawa student mayam lai yere. Aduka book leiba ngam tawa family koi desu bi thoba ngam tawa background ya tawa ni na. Koi she scholarship phang de kamai tawu ni student mayam she. The next point da. Amasung akoina haijaning wise si this month da akoigi admission si luisal lani this month of June da luisal si manung si da akoina kari gumba phang deradi step by step da agitation gumba si akoina pangthok ni habuse ai mayam moina ai thamjaning bani Chaliba tha asigi tang taragani thoida langthabal oil pam manakta siduna leiramba lilong turet ahanbi kalai khong mathaktagi Muhammad Rafi Ujin misigi matangda semkhiba je sina National Highway kuntraga mapangi lambi asida ngasidigi hauna matam kakto ban chathakre Lilong Muslim Bazar da ban chogat pani jingnaba mioi singna lambida tire mai thaba yauna achat awong sing thingbagi thabak chathaki Misi asigi matangda assembly phawba puthokduna khanakhrabani mihat asida chenabani haiba mioi ahum phaduna jail da leiribani makoi sing adudi IRB oiba Muhammad Wahid Elais Amu apokpa Kalam Kiamgai awang lekai Muhammad Majibur apokpa Muhammad Havidur Lilong Turel Ahanbi Kalai Khok Mathak amadi Muhammad Azir Khan apokpa Haji Sinas Lilong Turel Ahanbi Kalai Khok Mathak tagini ngasi sathariba ban asigi matang da JAC gi convener Muhammad Liaquat Alina phongtokhibada leikidraba Razi Zudin gi masada yawba mobile amadi misi asida chenariba gari sing asi phawa police na phagatpa leidri mihoi asi natana mihat asida chenariba mioi phaduna chairak PDU phawa khongjang changchin keni haiki mihar adugi matang da langlang kin ama phawa police ki maikai degi mari lenaba authority ki maikai degi ngasi phawa positive oiba response ama phawa pidaba maramaduna iram da basong ki khochang darwa praja sina mana paiba mamin udriba sarkar se pasina tana raba unaraba gi damo upai letabada gi tangai phadana tawdaya dara ngasi ki suma khongjang yawosi tawjabare miyam da wa pijeringde adubo sarkar hina tabi dabdagi matik chaba action adu lokhalak dabdagi tangai phadana tawdaya dan tawbone base ai gi dabi esi phangdre boba continue tawjagane maramaduna iram da basong gi club organization mara paibi ima indol cnm 5 punamangna ngasi ki suma khongjang yawosi jesina sanction jare khongjang asida wai punamangna sojok pinabiyo haidana JAC ki maikai digam sum victim family ki maikai digam chinjarga aina manipur ki miyam da appeal tawjari Autonomous District Council Chandel na chahi ahum mapung pharapagi thauram ngarang Hotel Imphal gi banquet hall da pangthokre thauram aduda ADC Chandel gi chairman Lukhosai Jau MLA DK Korungthang amadi MP Thangso Baite su saruyaki thauronga mari leinana DK Korungthang na picture abasu ADC da thadarakli ba senpham ningthina sizinaduna miyamgi seba tawba mathau tai matam amada ADC sing asi yamna wa na leiram labasu ngasidi state ki budget ta sel haptuna miyamgi seba tawba ngamlakpa asi laibak fabani Praja Singi Thazaba Manghandana Thabak Tawba Mathau Tai Phongtokhi MP Thangso Baitena grassroots level da laiba ADC Sing asina khunai amabu hena phaba khunai oihanna bohona bada achowa thodang yari state ki budget tagi chada tara haptuda sel thadarak labanina miyamgi yaifana ba lambida khong thangjin biyu Sandel da thadarak pa senpham atopa district ta chalhan khibagi chanabi ama leiba mana uriba asi nungaite phongtokhi
Imphal West Police Commando na Pripak Progi Guru Mayum Milan Sharma Kauba Bamo Lekai Brahmapur Nahabam Guru Leiraktagi Miyoi Asi ngarang ayu yumnam lekai thumuthong managdagi fare haina Imphal West ki SP na thadorokpa cherola mana khangalakli marakthana atenba break ama lojari Chamlo Development Committee Iroi Sembana ngasi Iroi Semba Chingi Saruk ama oiriba Chamlo da u chara kaya thakre u thaba asiga mari lainana Chamlo Development Committee gi Secretary Ranjit na Mausa gi phibam kaidana thamnaba pandamda asigumlaba u chara thabagi thabak asi pangthokpani haiki Film Forum ki President Sujakantana Mausa gi phibam kayak padagi thengnariba khudongsa daba sing asi ngakthoknaba aikoi punamakna u wa pak sana thanaba honaminarasi haiki Samanaba koi pandamda u koglak tangasi environment gi ahong balai basi ising nungsit nungju pantha kairakpa dadi si balance kari si masina maram oraga immunity ga akoi immunity ga human being man le ba koi ga natural environment se ga related oi masi koi balance da bodone hai basi gi pandamda masi world environment de ga mari film gi fraternity actors sing Masun director producer singaloina na koi makom jilakna koi saru yazil Maru pau amuhana Longmi Singh dadi sana dagi ising ne hena maru oi haina opposition leader a Ibohal bina assembly da form tokre ISTB gi pau mieng tabiru punamapu amukahana khurumjari